ꯅꯪꯁꯦꯀꯣ ꯄꯨꯜꯂꯒ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯁꯨ ꯌꯥꯝ ꯐꯠꯇꯕ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯒ ꯌꯥꯝ ꯂꯥꯎ ꯃꯄꯥꯟ ꯁꯣ ꯂꯣꯜꯂꯝꯒꯦꯕ ꯍꯣꯏ ꯁꯣ ꯂꯣꯜꯂꯝꯒꯦ ꯅꯪꯁꯦ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯑꯥꯗ ꯃꯐꯝꯗꯒ ꯂꯩꯔꯦꯕ ꯋꯥꯟ ꯇꯧꯅꯤꯡꯉꯗꯤ ꯀꯣꯏꯂꯥ ꯂꯩꯕꯅꯦ ꯃꯈꯥꯗ ꯑꯗꯨ ꯊꯥꯔꯛꯑꯣ ꯗꯤꯚꯥꯏꯁꯅ ꯑꯗꯨꯝ ꯆꯨꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯣꯏ ꯊꯣꯛꯇꯣꯏꯅꯤ ꯃꯔꯤꯡꯗꯨꯒ ꯇꯧꯔꯒ ꯃꯄꯥꯟꯗ ꯀꯟꯅ ꯊꯣꯛꯑꯝꯗꯦꯃꯤ ꯑꯩ ꯅꯨꯄꯥ ꯃꯔꯛ ꯊꯣꯛꯑꯅ ꯃꯍꯧꯁꯤꯗꯀꯣ ꯍꯩꯃꯥ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯒꯤꯂꯥꯁꯁꯦ ꯃꯔꯤ ꯃꯉꯥ ꯃꯨꯛꯇ ꯂꯩ ꯑꯗꯣ ꯇꯪꯈꯥꯏꯁꯦ ꯑꯃ ꯊꯥꯗꯠꯆꯕ ꯂꯦꯝꯃꯦ ꯆꯠꯂꯦ ꯀꯥꯏꯗ ꯅꯠꯇꯦ ꯐꯨꯗꯦ ꯂꯥꯛꯑꯦ ꯐꯪꯕꯅ ꯑꯁ ꯀꯩꯝ ꯇꯧꯔꯣꯏ ꯖꯩ ꯕꯥꯏ ꯖꯩ ꯕꯥꯏ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏ ꯀꯣꯟꯅ ꯆꯥꯕꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛꯗꯣꯏꯁꯦ ꯀꯩꯅꯣ ꯋꯥꯔꯤꯒꯤ ꯗꯁꯥ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯒꯦꯁꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯛ ꯈꯪꯕꯤꯔꯝꯃꯅꯤ ꯒꯦꯁ ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯗꯀꯣ ꯏꯟꯇ꯭ꯔꯗꯛꯁꯟꯁꯦ ꯍꯥꯏꯐꯦꯠꯇꯪ ꯆꯤꯆꯦꯅ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠꯇ ꯁꯥꯔꯣꯀꯣ ꯁꯣꯝꯗꯒꯤ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ ꯃꯈꯣꯡ ꯄꯨꯔꯛꯑꯦ ꯃꯌꯥꯝ ꯉꯁꯤ ꯒꯦꯁꯇꯤ ꯕꯣꯕꯤ ꯑꯉꯣꯝ ꯑꯩꯅ ꯀꯧꯖꯕꯅꯦ ꯑꯩꯈꯣꯏꯗ ꯔꯤꯑꯦꯛꯁꯟ ꯇꯧꯔꯤꯁꯤꯁꯨ ꯉꯁꯤ ꯑꯩꯈꯣꯏꯗꯅꯦ ꯇꯧꯔꯤꯁꯦ ꯀꯕꯤꯂꯥꯏꯅ ꯄꯣꯠ ꯆꯦ ꯄꯣꯔꯛꯑꯒ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯇꯧꯖꯕꯅꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯕꯣꯕꯤ ꯑꯉꯣꯝꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯌꯥꯝ ꯊꯦꯡꯅ ꯌꯧꯔꯛꯑꯦ ꯌꯧꯕꯁꯤ ꯀꯃꯥꯏꯅ ꯌꯧꯔꯛꯄꯅꯣ ꯍꯥꯏꯕꯗ ꯑꯣꯛ ꯃꯈꯣꯡ ꯄꯨꯔ ꯂꯥꯛꯑꯦ ꯑꯣꯛ ꯃꯈꯣꯡ ꯊꯣꯡꯖꯒꯦ ꯍꯥꯏꯅ ꯇꯧꯖꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯦ ꯁꯦꯛꯃꯥꯏꯗꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯣꯛ ꯃꯈꯣꯡ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯆꯥꯔꯅꯤ ꯉꯁꯤ ꯍꯧꯖꯤꯛꯇꯅ ꯅꯨꯡꯊꯤꯟꯁꯤꯗꯅ ꯔꯤꯑꯦꯛꯁꯟ ꯇꯧꯔꯒꯦ ꯍꯥꯏꯅ ꯔꯤꯑꯦꯛꯁꯟ ꯇꯧꯔꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯔꯨꯒꯦ ꯆꯩꯔꯥꯎ ꯆꯤꯡꯒꯤ ꯚꯤꯗꯤꯑꯣꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯊꯥꯒꯠꯆꯔꯒꯦ ꯕꯦꯍꯞꯁ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯕꯣꯕꯤ ꯉꯣꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯅꯦꯕ ꯕꯦꯞꯁꯦ ꯑꯗꯣ ꯃꯥꯅ ꯆꯩꯔꯥꯎꯕꯒꯤ ꯆꯥꯛ ꯆꯥꯖꯦꯅ ꯀꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤ ꯑꯍꯤꯡ ꯇꯨꯝꯈꯤꯗꯦꯕ ꯍꯧꯒꯠꯂꯝꯃ ꯈꯟꯗꯅ ꯈꯤꯇꯪ ꯊꯦꯡꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣ ꯅꯝꯖꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯩꯔꯥꯎ ꯆꯤꯡ ꯀꯥ ꯆꯠꯇꯣꯏꯅꯦꯕ ꯁꯤ ꯍꯥꯏꯖꯒꯦ ꯀꯕꯤꯂꯥꯏ ꯍꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯃꯨꯛꯇ ꯍꯧꯔꯛꯈꯤꯒꯦ ꯃꯕꯨꯛꯇꯒꯤ ꯇꯥꯔꯦꯀꯣ ꯍꯅꯤ ꯅꯪꯁꯨ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩꯗꯣ ꯗꯦꯠ 20 ꯑꯗꯥꯏꯗ ꯗꯦꯜꯂꯤ ꯆꯪꯗꯣꯔꯦ ꯑꯗꯣ ꯆꯪꯗꯗꯤ ꯌꯥꯗ꯭ꯔꯕ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯅꯨꯄꯤꯁꯤ ꯀꯅꯥ ꯃꯌꯥꯝ ꯇꯣꯏꯅꯗꯤ ꯁꯣꯔ ꯎꯔꯦ ꯕꯖꯥꯔꯗ ꯊꯕꯛ ꯑꯃ ꯀꯧꯋꯦ ꯈꯣꯡ ꯁꯦꯡꯗꯣꯛꯄ ꯍꯖꯥꯝ ꯍꯥꯡꯕꯒꯤ ꯑꯩꯗꯤ ꯅꯪꯁꯦ ꯅꯨꯡꯇꯤꯒꯤ ꯎꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯣ ꯎꯗꯣꯏꯁꯤꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯩꯌꯦ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯨꯏꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯃꯥꯟꯅꯗꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯑꯩꯈꯣই ꯑꯗꯨꯝ ꯀꯦꯁꯟ ꯈꯨꯠꯁꯟ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗ ꯆꯦ ꯂꯥꯎꯔꯦ ꯃꯣꯏꯁꯨ ꯑꯗꯣ ꯅꯪ ꯑꯥꯗ ꯂꯩꯔꯒ ꯌꯨ ꯊꯛꯄ ꯑꯃꯨꯛ ꯍꯩꯔꯛꯀꯅꯤꯀꯣ ꯑꯦ ꯌꯨ ꯊꯛꯄ ꯍꯥꯏꯔꯒ ꯌꯨ ꯊꯛꯄ ꯍꯥꯏꯔꯒ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯅꯦ ꯅꯉꯣꯟꯗ ꯀꯩ ꯋꯥꯔꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒ ꯑꯩꯒ ꯄꯨꯜꯂꯝꯕꯩ ꯋꯥꯔꯤꯅꯦꯕ ꯅꯪꯁꯦꯀꯣ ꯄꯨꯜꯂꯒ ꯊꯝꯗ꯭ꯔꯗꯤ ꯌꯥꯔꯣꯏꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯗꯨꯒ ꯌꯥꯝ ꯂꯥꯎ ꯄꯨꯜꯂꯒ ꯅꯈꯣꯡ ꯅꯈꯣꯡꯗ ꯅꯨꯡꯉꯥꯏ ꯑꯩ ꯄꯨꯜꯂ ꯊꯝꯒꯦ ꯂꯥꯎ ꯂꯥꯎ ꯐꯠꯇꯕ ꯅꯪ ꯉꯥꯎꯏꯗꯣ ꯄꯨꯜꯂꯒ ꯊꯝꯒꯦ ꯁꯤꯗ ꯌꯥꯝ ꯊꯣꯜꯂꯒ ꯕ꯭ꯔꯣ ꯃꯣꯅꯥ ꯊꯥꯡꯒꯦ ꯀꯩ ꯊꯣꯡꯅꯒꯦ ꯄꯨꯜꯂꯤꯔ ꯅꯠꯇ꯭ꯔꯒꯅ ꯏꯇꯥꯎꯅꯗꯤ ꯉꯥꯏꯔꯝꯃꯅꯤ ꯑꯩꯗꯤ ꯀꯂꯤꯛ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯇꯣꯏꯅ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯁꯤ ꯀꯩꯊꯦꯜ ꯃꯆꯥꯕꯨꯛꯇ ꯊꯣꯛꯈꯤꯒꯦ ꯑꯁ ꯄꯜꯂꯦ ꯀꯩꯊꯦꯜ ꯃꯆꯥꯕꯨꯛꯇ ꯊꯣꯛꯈꯤꯒꯦ ꯅꯪ ꯐꯖꯅ ꯇꯨꯝꯗꯅ ꯐꯖꯅ ꯂꯩꯔꯝꯃꯣ ꯃꯄꯥꯟ ꯊꯣꯛꯑꯝꯒꯅꯨꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯂꯧꯕ ꯆꯠꯂꯨꯒꯦ ꯑꯝꯇ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛꯅꯣ ꯂꯥꯏꯔꯤꯛ ꯁꯥꯕ ꯅꯝꯇ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦ ꯁꯤꯗ ꯐꯖꯅ ꯄꯣꯊꯥꯔ ꯂꯩꯔ ꯃꯇꯨꯡꯒꯤ ꯇꯨꯝꯊꯔꯣꯁꯦ ꯑꯗꯨꯒꯅꯦ ꯃꯄꯥꯟꯁꯦ ꯑꯁꯤꯗ ꯑꯩ ꯁꯣ ꯂꯣꯜꯂꯝꯒꯦꯕꯀꯣ ꯃꯄꯥꯟ ꯁꯣ ꯂꯣꯜꯂꯝꯒꯦꯕ ꯍꯣꯏ ꯁꯣ ꯂꯣꯜꯂꯝꯒꯦ ꯅꯪꯁꯦ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗꯦꯕ ꯑꯥꯗ ꯃꯐꯝꯗꯒ ꯂꯩꯔꯦꯕ ꯑꯩꯅ ꯇꯤꯟꯅꯍꯟꯅꯤꯡꯗꯕ ꯂꯥ ꯂꯩꯕꯅꯦ ꯃꯈꯥꯗ ꯑꯗꯨ ꯂꯥꯛꯈ꯭ꯔꯁꯦ ꯀꯥꯔꯟꯁꯤꯗ ꯇꯧꯋꯦꯕ ꯀꯩꯅꯣ ꯇꯧꯋꯦ ꯊꯣꯡ ꯂꯣꯜꯂꯝꯃꯒꯦ ꯑꯩ ꯆꯠꯂꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯕꯨꯛ ꯁꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯝꯕ ꯌꯥꯔꯣꯏ ꯀꯣ ꯑꯩ ꯈꯨꯗꯣꯝꯕꯤꯁꯦ ꯈꯪꯉꯣ ꯍꯥꯏꯁꯤꯅꯤ ꯆꯠꯂꯒꯦ ꯐꯖꯅ ꯂꯩꯔꯝꯃꯣ ꯐꯖꯅ ꯂꯨꯄꯥ 50 ꯄꯤꯔꯝꯃꯣ ꯀꯔꯤꯒꯤ ꯂꯨꯄꯥ 50 ꯐꯃꯨꯡꯗ ꯂꯩꯕ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯗꯥꯏꯔꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯥꯅ ꯂꯨꯄꯥ ꯑꯃ ꯄꯥꯏꯗꯕꯁꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯐꯃꯨꯡꯗ ꯂꯩꯕ ꯂꯨꯄꯥ ꯂꯨꯄꯥ 50 ꯄꯤꯔꯝꯃꯣ ꯂꯨꯄꯥ 50 ꯌꯥꯎꯗꯦ ꯉꯥꯛꯀꯣ ꯌꯦꯡꯒꯦ ꯄꯩꯁꯥ ꯑꯗꯨꯒꯨꯝꯇ ꯌꯥꯎ ꯆꯣꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯅꯤ ꯆꯠꯄꯤ ꯉꯥꯛꯇ ꯌꯥꯎꯗꯕꯅꯤ ꯑꯅꯤꯆꯠꯄꯤ ꯈꯛꯇ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯁꯦ ꯂꯨꯄꯥ 10 ꯌꯥꯎꯔꯝꯃꯦ ꯁꯦ ꯐꯃꯨꯡ ꯁꯤ 10ꯁꯦ ꯀꯥꯏꯊꯣꯛꯑꯝꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯂꯥꯛꯄꯒꯩ ꯂꯧꯗꯣꯏꯅꯤ 50ꯗꯤ ꯃꯔꯨ ꯁꯣꯜꯂꯣ ꯃꯔꯥꯡ ꯂꯩꯅꯕ ꯍꯣꯔꯦꯟꯒꯤ ꯄꯥꯏꯔꯝꯃꯣ ꯉꯥꯛꯇꯪ ꯄꯥꯏꯕꯕꯨꯗꯤ 50 ꯐꯖꯅ ꯂꯩꯔꯝꯃꯣ ꯌꯥꯔꯦ ꯑꯩ ꯊꯣꯛꯑꯒꯦ ꯁꯣꯜ ꯂꯣꯜꯂꯝꯃꯒꯦꯀꯣ ꯐꯖꯅ ꯂꯩꯔꯝꯃꯣ ꯊꯣꯛꯇꯣꯏꯖꯥꯠ ꯁꯣꯜꯁꯦ ꯂꯣꯜꯂꯝꯃꯒꯗꯤ ꯇꯥꯟꯅ ꯆꯠꯈꯤꯗꯣꯏꯕ
드라이시는 지금 좀 중단하는 놈네다. 확실히 나가는 거 같은 거 같아. 계속 이제 드라이. 그ꯩꯒꯤꯅꯣ ꯐꯛꯁꯦ ꯃꯤ ꯂꯩꯇꯕ ꯁꯥꯕ ꯁꯨꯝꯕ ꯊꯝꯕꯩ ꯃꯑꯣꯡꯅꯦꯕ 맞아 맞아. 내가 못 뽑잖아. ꯆꯠꯈ꯭ꯔꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯔꯤꯡ 이해가 가네. 이건데 오늘은 어디? 어이씨. 어디? 에, 라, 아스마리 노시다 가다리 마리 이제 비즈데 버네라고. ꯑꯩꯈꯣꯏꯅ ꯄꯤꯔꯅꯦ ꯂꯨꯄꯥ 10 ꯄꯤꯔꯛꯑꯦꯕ ꯑꯩꯅ 50 ꯄꯤꯔꯛꯑꯦꯕ ꯃꯥꯅ 10ꯒ ꯄꯤꯔꯛꯑꯦꯕ ꯑꯗꯨꯒꯤ 너는 비례 빠샤 비례 빠 타이 타이네. 야, 넥타이는 비례 너 이거 더 강다네. ꯈꯪꯍꯟꯗꯦꯕ ꯑꯩꯁꯦ ꯃꯅꯤꯡ ꯊꯣꯡꯗꯩ ꯐꯥꯎꯖꯤꯜꯂꯒꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ 지금 시대 오해 오해 하다 오지 프리 떡지 프리 ꯁꯤ ꯐꯔꯦꯅꯦ 시험 떡지 봐. 시험 딱 타다집시다. 됐어 마, 아, 되나. 코코넛 그 유부 타고 이 마, 마마나 마사 방문이고. ꯁꯤꯌꯁꯀ ꯅꯪꯗꯤ 그라 되노샤. 이네 저기 어디게 됐어요 됐는데 그 시대. 이렇게 떠오르네 ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯑꯃꯨꯛ ꯊꯤꯔꯛꯑꯗꯤ ꯑꯩ ꯇꯣꯛꯑꯦ 할래 할래. 엄마가 나왔는데네. 아빠가 깨도 엄지미. 애기는 막 말을 또 먹으려고. 와 와라. 아싸 이거 좀 먹는다. 밥벌어 나가네. 이거는 그 잘하는데 통은 근데 약간 범이지나 힘이 빠지고. 해나. 내 남진이 가다이 너무 작고 정말 씹어. 씹어 가다이도 너무 작고 잘 먹어봐. 아니 내가 아무거나 더 보세요. 아무 가래 집안 망래 매 먹어. 맞아 애기 그냥 가면 또 보내고 뭐 양망 자 시작 하려다. 뭔인가 그랬다고. 소이 내가 도와만 해봐. 아니 만인 공지지기 소를 남자 봐. 소이나 잠깐만 있는 거 아니마. 어이 차 이름이 뭐지까 이런 식으로. 진짜 시험시대야. 나 유에 깨미깨 양말. 케미컬 ꯌꯥꯝ ꯃꯥꯜꯂꯦ 기라스 온데 킥암까지는 마리 망암 타디 롱 따발 무. 아이고 너희 바비지네 원다 깔만 한 건 뭐야 말래. nungaini nupa nang yung soy sana re nungaini fu ke pa ko fu 기라스 마리 망암 타들래도. 가지면 타다 잡아 레메. 이거 보여주고 난 꼴먹 먹다. 저만아. 이때만 한다면 제가 ngầm mấy mông nó tộc lại nè. 살라에 가는 나 때문에 부대라네 Bây giờ khăng để cái này được Yamba 이번에 이제 그 mấy người thông là cái bảo. 그래서 나 때문에 아이네 유명보다 내만 푸더린 아이네 पैसा पियो 양카이 पियो 마 군가 뿌리게요 그걸 비와. 납 거더린 넌 그거 봐. 그대로 아스랑 저 할질을 타고 진짜 많이 돼 살라에 비비로 방 볼래. 아 스캠 떨어 아고 이네마 자네 봐 어때? 에바. 신우 버네 미 저기 봐. 아 저기 봐. 에바. 진짜 어때? 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 아 저기 봐. cái nó tao đi xíu cái nó 마 tao đi xe 마는 나와 không tức là nó cái chết một căn thuốc một anh này làm gì cả nó quay ra lên làm gì vậy 그거 나 잡아내. nó cái 아무 큰 거 되고 이 색상 보나 뭐야 mình cả nó quay lên cái nó bạn 이번에 anh làm gì rồi 얼마나 하요 우리 chiên gì 네 알았어 nó muốn được thuốc nó phải đâu đi 이거 알았어 이거 lò khoai chỉ nào dùng cái dầu nó ngoài cho nên nó 어 không có lò xì bắt tà đấy nè ngoài đi với dùng cái dầu nó
You're never gonna make it, you're not good enough. There's a million other people with the same stuff. You really think you're different, man, you must be kidding. Think you're gonna hit it, but you just don't get it. It's impossible, it's not probable, you're irresponsible. Too many obstacles, you gotta stop it, yo. You gotta take it slow, you can't be a pro. ꯑꯗꯣ ꯋꯥꯔꯤꯗꯣ ꯁꯤꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯅꯨꯄꯤꯗꯣ ꯑꯁ ꯃꯥꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯀꯅꯨꯀꯣ ꯅꯪ ꯃꯥꯒꯤ ꯇꯧꯔ ꯃꯥꯒꯤ ꯀꯃꯥꯏꯅ ꯇꯧꯔꯗꯤꯀꯣ ꯅꯪ ꯇꯧꯗꯧ ꯃꯥꯟꯗꯦꯗ ꯃꯥꯅꯦꯅ ꯁꯥꯊꯤꯔꯝꯃꯤꯗꯨꯅꯦꯕ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯝꯇ ꯃꯊꯪ ꯍꯥꯏꯊꯔꯛꯑꯣ ꯏꯁꯥ ꯏꯁꯥꯒꯤ ꯍꯅꯤꯗꯒꯤ ꯍꯥꯏꯔꯛꯂꯣ ꯍꯅꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯦꯁꯅꯦꯅ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯄꯨꯛ ꯌꯥꯝ ꯅꯥꯏ ꯑꯩꯗꯤ ꯄꯨꯛ ꯌꯥꯝ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩ ꯊꯥꯒ ꯇꯧꯔꯝꯗꯅ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯔꯣ ꯀꯥꯏꯗꯣ ꯑꯁꯦꯡꯕꯩꯔ ꯇꯧꯔꯝꯗꯅ ꯑꯁꯦꯡꯕꯩꯔꯥ ꯑꯩꯗꯤ ꯊꯛꯇꯦꯗ ꯅꯣꯡꯃꯗ ꯑꯩꯈꯣꯏꯒꯤ ꯈꯔ ꯉꯥꯎꯔꯛꯄꯒꯤ ꯃꯔꯣꯟꯒ ꯐꯔꯤ ꯇꯧꯔꯒ ꯁꯦꯝꯒ ꯆꯥꯔ ꯐꯨꯒ ꯀꯥꯡꯕꯩ ꯃꯇꯥꯡꯗꯣ ꯄꯣꯠꯁꯦ ꯇꯥꯏꯗꯣ ꯍꯥꯏꯕꯗꯤ ꯍꯣꯕꯦ ꯂꯥꯛꯑꯒ ꯄꯠ ꯊꯛꯄꯒꯤꯀꯣ ꯌꯨꯝꯒꯤ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯤꯅ ꯆꯠꯅ ꯇꯁꯦꯡꯕ ꯃꯥꯜꯍꯜꯂꯦ ꯐꯖꯩ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯖꯤꯜꯂꯣ ꯍꯥꯏꯖꯃ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯦꯛꯇꯤꯡ ꯇꯧꯕ ꯑꯃ ꯂꯩꯗꯥꯏꯅ ꯑꯗꯨꯒꯤꯗꯣ ꯑꯣꯏꯗꯦꯕ ꯀꯩ ꯍꯥꯏꯅꯤ ꯄꯨꯔꯥ ꯑꯁꯦꯡꯕ ꯃꯥꯜꯂꯦ ꯍꯣꯏ ꯑꯁꯦꯡꯕ ꯃꯥꯅ ꯇꯧꯕꯗꯣ ꯀꯩ ꯆꯥꯅꯤꯡꯉꯤꯅꯣ ꯌꯥꯝ ꯈꯔ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯖꯦꯟꯋꯤꯟ ꯑꯣꯏꯅ ꯇꯧꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯄꯨꯔꯥ ꯔꯤꯌꯦꯜ ꯑꯁꯦꯡꯕꯩ ꯊꯛꯏꯔꯥ ꯍꯥꯏꯗꯣ ꯑꯁꯦꯡꯕꯩ ꯇꯧꯔꯣꯗꯅ ꯑꯁꯦꯡꯕꯗꯁꯨ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦ ꯃꯇꯥꯡꯗ ꯏꯁꯤꯡ ꯐꯪꯉꯛꯇꯕ ꯇꯥꯏꯃꯤꯡꯗ ꯑꯗꯨ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯅꯤꯄꯥꯟꯗꯀꯣ ꯁꯨꯝ ꯑꯗꯨ ꯁꯤ ꯀꯩꯅꯣꯗꯤ ꯀꯅꯥꯅ ꯏꯒꯦ ꯁꯀ꯭ꯔꯤꯞꯁꯦ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯈꯣꯠꯁꯦ ꯍꯥꯏꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯅꯥꯅ ꯗꯦꯚꯂꯞ ꯇꯧꯈꯤꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯥꯎꯕꯤ ꯍꯣꯏ ꯑꯗꯩ ꯃꯣꯅꯥ ꯍꯣꯏꯁꯨ ꯑꯦꯛꯇꯤꯡ ꯇꯧꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯄꯗꯤ ꯐꯖꯔꯣꯏꯗ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯒꯤ ꯔꯣꯁꯤꯕꯤꯅꯥ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯏꯔꯒ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯛꯇꯅꯦ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯈꯨꯗꯛꯇ ꯁꯤ ꯚꯤꯗꯤꯑꯣ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯌꯥꯝ ꯆꯠꯂꯦꯕ ꯑꯩ ꯅꯝꯗ꯭ꯔꯁꯨ ꯑꯗꯨꯗ ꯑꯩꯁꯨ ꯃꯔꯛ ꯁꯥꯎꯅꯤꯡꯀꯥꯟꯗ ꯐꯥꯠ ꯂꯥꯎꯉꯩꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯛꯇꯪꯗꯨꯗ ꯅꯝꯕ ꯍꯥꯏꯇꯥꯔꯦ ꯑꯣꯟ ꯗ ꯁ꯭ꯄꯣꯠ ꯑꯁꯤ ꯌꯥꯝ ꯐꯩꯅꯦ ꯌꯥꯝꯅ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟ ꯌꯥꯝ ꯂꯩꯅꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯏꯊꯣꯛꯑꯒ ꯁꯀ꯭ꯔꯤꯞꯀꯁꯤ ꯏꯔꯒ ꯔꯣꯜ ꯄ꯭ꯂꯦ ꯇꯧꯔꯛꯑꯦ ꯏꯕꯕꯨꯗꯤ ꯈꯨꯗꯛ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯅ ꯍꯦꯟꯅ ꯀꯩꯅꯣ ꯐꯖꯩꯀꯣ ꯍꯣꯏ ꯏꯗꯦ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯐꯖꯗꯕꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯅꯝꯅꯤꯡꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯅꯝꯕꯅꯦꯕ ꯃꯤꯒꯤꯗꯗꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯑꯩꯒꯤꯗꯗꯤ ꯚꯤꯗꯤꯑꯣ ꯌꯥꯝꯗꯕꯅꯤ ꯆꯞ ꯃꯥꯟꯅꯩꯗ ꯃꯤꯗꯤ ꯌꯥꯎꯔꯁꯨ ꯃꯤꯅ ꯚꯤꯗꯤꯑꯣ ꯇꯧꯔ ꯃꯤ ꯈꯪꯕꯤꯕꯗꯨꯅꯦꯕ ꯌꯥꯝꯅ ꯑꯗꯣ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯨꯃꯥꯏꯅ ꯁꯥꯡꯗꯕꯤꯗ ꯇꯦꯂꯞ ꯇꯧꯔꯒ ꯅꯝꯕꯁꯤꯅ ꯐꯩꯀꯣ ꯌꯥꯝ ꯁꯥꯡꯃꯜꯂꯁꯨ ꯁꯥꯡꯉꯗꯤ ꯑꯃꯨꯛꯁꯨ ꯕꯣꯔꯤꯡ ꯆꯨꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯏ ꯁꯥꯡꯉꯒꯅ ꯑꯃꯨꯛꯀ ꯋꯥꯔꯤꯒ ꯐꯖꯅ ꯁꯦꯝꯃꯒ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯒꯤ ꯉꯥꯏꯍꯥꯛ ꯀꯣꯃꯦꯗꯤꯒꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯁꯤ ꯌꯦꯡꯕꯒꯤꯀꯣ ꯈꯤꯇꯪ ꯅꯣꯛꯍꯟꯕꯗꯣ ꯃꯤꯁꯦ ꯅꯣꯛ ꯌꯥꯗꯕꯁꯨ ꯂꯩꯅꯤ ꯑꯗꯨꯝ ꯂꯩꯔꯛꯀꯗꯕ ꯁꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯗꯕ ꯅꯨꯡꯉꯥꯏꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯄꯥꯝꯕ ꯍꯦꯜꯂꯦ ꯑꯉꯥꯡ ꯃꯈꯩꯁꯤꯅ ꯌꯥꯝ ꯌꯦꯡ ꯂꯩꯔꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯅ ꯈꯪꯉꯦꯕ ꯅꯥꯎꯃꯩ ꯍꯣꯏ ꯑꯗꯩꯗꯤ ꯕꯣꯄꯤ ꯍꯣꯏ ꯈꯪꯉꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯦꯛꯇꯤꯡ ꯃꯈꯩꯁꯨꯀꯣ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯔꯦ ꯍꯣꯔꯦꯟ ꯆꯤꯡ ꯀꯥꯕꯗ ꯖꯨꯁ ꯂꯩꯕꯤꯌꯣ ꯀꯗꯥꯏꯗ ꯊꯣꯛꯀꯗꯒꯦ ꯃꯥꯏ ꯊꯣꯡꯅꯥꯎꯗ ꯂꯤꯊꯣꯛꯇ ꯃꯥꯜꯂꯦ ꯃꯅꯤꯡ ꯊꯣꯡ ꯂꯣꯜꯂꯝꯗꯕ ꯋꯥꯔꯤꯁꯦ ꯊꯣꯡꯅꯥꯎꯗ ꯂꯤꯊꯣꯛꯂꯒ ꯐꯖꯒꯗꯕꯅꯦ ꯃꯅꯤꯡꯗꯒ ꯂꯣꯟꯁꯤꯜꯂꯛꯄꯀꯣ ꯂꯨꯄꯥ 10 ꯄꯤꯔꯝꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥ ꯆꯠꯀꯦꯗꯤ ꯈꯜꯂꯤꯕꯀꯣ ꯌꯥꯡꯈꯩ ꯄꯤꯔꯝꯕꯗꯨꯗ ꯆꯠꯀꯦꯗꯤ ꯈꯜꯂꯤꯕ ꯆꯠꯅꯕꯩꯅꯦ ꯅꯤꯍꯧꯔꯤꯗꯣ ꯄꯩꯁꯥ ꯑꯃꯗꯤ ꯆꯠꯂꯔꯣꯏꯁꯤꯅꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒꯗꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯃꯒ ꯁꯨꯝ ꯃꯤꯒꯨꯝꯕ ꯂꯩꯇꯦ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯐꯛꯀ ꯁꯨም ꯇꯧꯅꯕꯁꯨ ꯌꯥꯎꯋꯦꯗꯅ ꯉꯥꯛꯇꯪꯒꯤꯗꯨꯗ ꯍꯥꯞꯆꯤꯟꯕꯅꯦ ꯑꯗꯨ ꯈꯪꯗꯦꯕ ꯑꯩꯈꯣꯏꯁꯨ ꯑꯃꯥꯟꯅꯕ ꯅꯥꯎꯕꯤ ꯁꯨꯞꯅ ꯍꯧꯕ ꯂꯥꯛꯇꯅ ꯍꯧꯕ ꯍꯧꯕ ꯂꯥꯛꯑꯁꯨ ꯃꯤ ꯂꯩꯇ ꯃꯥ ꯂꯩꯔꯁꯨ ꯁꯨꯝ ꯍꯥꯟꯒꯤ ꯅꯝꯕꯀꯣ ꯑꯗꯨ ꯃꯅꯤꯡꯗ ꯍꯣ ꯂꯩꯔꯝꯕꯅꯦꯕ ꯅꯝꯕꯗꯤ ꯀꯥꯏ ꯅꯝꯒꯦ ꯁꯤ ꯃꯐꯝꯁꯦ ꯅꯥꯎꯕꯤ ꯍꯣꯏꯗ ꯀꯩ ꯂꯝꯗ ꯁꯤꯟꯖꯝꯗ ꯇꯥꯇꯣꯟ ꯅꯣꯏ ꯂꯥꯛꯄ ꯑꯗꯒꯤ ꯃꯣꯏꯅ ꯑꯥꯏꯁ ꯑꯣꯜ ꯂꯩꯔꯝꯕꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯒꯤꯗꯨꯁꯨ ꯍꯧꯖꯤꯛ ꯑꯁꯤ ꯌꯨꯝꯁꯤꯗꯤ ꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯔꯤꯌꯦꯛꯁꯟ ꯇꯧꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯀꯃꯦꯟꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯔꯤꯌꯦꯛꯁꯟ ꯇꯧꯖꯔꯛꯀꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ